Akasbani Imphal, Wahengbam Rajesh na pau pajari, Anbeda Maruiba Pau. Bisnupur Jilla gi Nambol Sabal Lekai Mapada ngarang khulai paipa singna ambush toropada security force ki mioi ani sikiba mangana sokibagi thodok adubu maike kyadigi yaningdaba phongdorokle thodoktuda chenaba sing phanaba thiyumagi thabak chathaki Kendra gi information amasung broadcasting mantraloina office singda lu nanbagi chatnabi thamnaba pandamda akhanaba campaign 5.0 hogdoklagani amasung Pradhan Mantri Narendra Modi ngasi Gujarat pangthokpa samudra se samriddhi thorumda saruk yagani lupa koti lising kunthra mari henbagi sakothorangi project singi urep yung tamgani Bisnupur Jilla gi Nambol Sabal Lekai Mapada ngarang kulai paiba singna ambush toropada security force ki mioi ani sikiba mangana sokibagi thodok adubu Rajapal Ajay Kumar Bhala yauna maikai kyadagi yaningdaba phongdok narakli social media da thakalakpa warol amada Rajapal nahai mathau pangthoklingai da laikhitraba personal sing adugi imung manungi awabada saru yari makhoina leibaki damak thona fana mathwai kathokiba adugi damak makhoigi mafamda tawimal khangba utli Thodok aduda soklaba personal singi phibam athuba matamda pharakpa oirasnu haina Ishorgi mafamda Rajapalna thaunijaki tamthiba hingchagi thabak chathabana lamdam masigi shanti amadi tangdu leitaba puraknaba honariba asibu thugaiba singi mathakta sarkarna tumina yengduna leiroi chenaba singi mathakta akanba thabak lokakani haina Rajapalna phongtokki Thodok adubu Hanagi Mukhyamantri Nongthamam Birena Kanna Ninda Tauri, Thodok Aduda Soktuna Rimski Casualty the Layang Liba Personal Singi Pibam Hakthengana Yengsin Basalpada Paumising Hangba Wahangi Pakomda, Shiri Biren Hai, Manipurgi Luraba Tanpam Asida Asigumba Thodok Amatok Pahibasi Laibak Tibani. Laikidraba Personal Sing Adugi Imung Manungi Awabada Saruk Yari Haiduna, Soklaba Sing Atuba Matamda Pagalakpa Orasno Hairi. Bisnupur Kendra gi MLA Govindas Konthok Jamna Assam Rifles ki personal ani sikiba mangana aso apan nang kibagi thodok adubu pangdabagi thongni hariduna akanba mongda yaningdaba phongdorokli social media da thakapa warol amada Shri Govindas na hai Manipur gi hojik charang na phibam ama leiringai da asigumba thodok asina raijasida shanti amasung tangdu leitaba purakna ba honabada thingda halagani makhoi gi thong asina asigumba thugaina ba honarakpa asi kaidung nungde su mai pakloi leikidraba singi imung manungi awabada saruk yabaga loinana sok Basing Atuba Matamda Paba Orasno Hairi. MLA Arki Imosing Nasu Thodok Adubu Nungaitaba Pongdok Pagalonina, Maduda Chenaba Muising Aingi Matungina Tabak Paikakadabani Hairi, could Tonobagi Thodok Adula Lake Dravasingi Mapamda, Ikai Komnaba Utpagalona, Imum Manungi Awabada, Saruk Yari Hairi. Thodok adula laikidraba personal ani adu amana Nepal degini amana Chhattisgarh degini hari Thodok thokraba matungda mafam aduda IGAR South yauna security force ki ahenba kangbu changsinduna thiyumagi thabak chathaki Thodok adula chenaba sing phana bagidamak mafam adugi akoibada thiyumagi thabak athengba phawba chathaki Security Force na Raja Sigi Sing amasung Tampaki mapam singda thihumbagi thabak leptana chathari ngarang Imphal West Jilla gi Mayang Imphal Police Station gi manung chanba Lapupat Tera Yang Khongdagi KCP Taibangan bagi haksin bamioi ama phaki mangondagi .32 pistol ama magazine ama phangle hari Manipur Police na Senapati Police Station gi manung chanba Khongnem Thana Kulda achat oksing check tobda mioi ama phare mangondagi sapon cap kunthra tareta hablamba brown sugar gram chamri rangkhai chakamari panba gari ama phaba ngamle hari Manipur Police na gari niyom lana thawbasing phabagi tabak leptana chathari ngarang mioi kuntaruk phabagalonena lupa lising niputaruki chalan kakki hari Manipur Seli Bamaroi Turel Singi Imai Hantakrabasu Mapam Kada Hosi Ising Isaugi Awaba Mayoknari Isau Aduna Ngagi Farm Kamarum Low Inkol Amasung Yung Kaya Ising Tumjinduna Mang Tahanki Pauk Salam Daide Matamda Ising Tumjinkiba Asina Lomi Sing Makota Kut Hapnare Manipur AIDS Control Society Max na yumthong kuding da HIV AIDS amasung STI gi matang da miyambu mamutta na khanganabagi thoram pangthoktuna lakli masigi saruk amo oina ngasi ayuk kanglagi nongchuk thamba getegi Red Run Lamjel Lamthaki Lamthabagi thoram aduda Max ki Project Director Samin Ahmad Shah Joint Secretary Health Services Dr. Arungbam Teresana Singh Basaruk Yaki Kilometer tara sangba Lamjel asi so mungdalaiba Birambol College ta lamthungphang oigani tabiriba pawasi Akasbani Imphal degini Kendra gi information amasung broadcasting mantraloina office sing da lunambagi chanabi thamnaba pandamda akhanaba campaign 5.0 hogdol agani thabum mama chathagadaba campaign asi mathang thagi ani degi horagani ahan bagi tangkakta
media unit sing amasung main secretariat sing na mafam sing khangdoktuna lu nambagi thabak paikhatnaba khanghali office sing da record sing niti niyom naina thamba kanadraba polam sing langthokpa amadi office sing phajahambagi thabakta ahenba miyeng changani akhanaba campaign asi english ngani kunmathoi da hawdokhibani english ngani kunithoi dagi kunmari phawbada sinaba yadraba polam kilogram lakh tara huntoki hairi akhanaba campaign 2.0 gi makhada sahi asigi august phawbada outdoor campaign lising manga rom pangthoktuna mafam lising tarani thoi chatruk rom sit sengbagi thabak chathaki प्रधानमंत्री नरेंद्र मोदी ngasi गुजरात चतुना समुद्र से समृद्धि थौरम सरु यागनी राज्य दुगी भवनगढ़ द पांगथोकपा थौरम अमदा प्रधानमंत्री ना लुपा कोटी लिसिंग कुंट्रा मरी चनी रोम चंगना पाइखकदबा चाको थौरांगी प्रोजेक्ट सिंग उरेप उयुंग तमगनी थौरम अदुदा तिलिबा मियाम दसु प्रधानमंत्री ना वा nganggani प्रधानमंत्री नंगसी नुंगथिल लोथाल द लेबा नेशनल मेरीटाइम हेरिटेज कॉम्प्लेक्स सतुना मदुदा पांगथोकपा मिफम द सरु यागनी प्रधानमंत्री ना मेरीटाइम सेक्टर ग मरी लेनबा चाको थौरांगी प्रोजेक्ट सिंग पाइखतनबा जत्रा हुनगनी प्रोजेक्ट सिंग असि लुपा कोटी लिसिंग तरे चनिपान हुंबुद्रा चंगना पाइखकदबनी प्रधानमंत्री ना केंद्र अमसुंग राज्य सरकार ना पाइखपा लुपा कोटी लिसिंग कुतरुक सहुम यांखै मरी रोंगी चाको थौरांगी प्रोजेक्ट खरगिना संगागनी खरगिना उरेप उयुंग तंगबनी अनौब मखलगी जीएसटी लेबाक सिनबा थुंगबदा निंथौकाबा नुमितगी चनरगनी सिंथानिंगाय ओइबा खोंथांग अमदा लेबाक असिगी मियामदा सेल थुंगी पोलुम हंथानबा टैक्स लौबगी चांग लाइथोनबदा नतना जीएसटी दा अवनबा पुरखरे केंद्रगी सेल थुम मंत्री निर्मला सीतारामन सभापति ओइदना जीएसटी काउंसिल की थासिगी अहुमदा फंकिबा यांखै तरुक सुबा मिफमदा अनौब मखलगी जीएसटी चननबा वारेप लौकी मसिना ऑटोमोबाइल सेक्टर दा यावना टैक्स हंथानदुना लेबाक असिगी मियामदा खुदोंचाबा पीरगनी हरि सरकारना मोटर कार अमसुंग मोटर बाइक सिंग साबदा सिजनगदबा पोलम सिंग द लौरंबा जीएसटी सादा कुनिपांदगी तरानिपांद हंतकी मी तरा फावबा तोंगबा बस सिंग द लौरंबा जीएसटी की चांग सादा कुनिपांदगी तरानिपांद हंथरकपा असिना मियामना गाड़ी तोंबगी बरा हंथानबदा नतना गाड़ी मी यामना नमसिन तोंबगी चांगसु हंथानबा ngamlagani UAE की अबू धाबी चथरीब एशिया कप क्रिकेट की मैच नgarang भारत ओमान बुरन कुमाथोद थोकी हाना बैटिंग तौकी भारत अपीब ओवर विकेट निपान तुरग रन चाम मफू निपान लौकी मसीगी पाखुमद ओमान अपीब ओवर कुंद विकेट मरी तुरग रन चाम हुंफुतरे लौकी सुपर 4 की मैच नुमिदांग पुंग निपान श्रीलंका बांग्लादेश का सानगनी हयेंग भारत का पाकिस्तान का सानगनी ngasi phongba pause singi maroi pausing ge dama hojik Kshetrimayum Ganga leire Ganga Thagasari Rajesh Sakhang dabasing ambush tawrokpadagi Assam Rifles ke personnel ani sikhiba mangana sohunkiba amadi forest department ge ayaba yauduna uyan thalambagi mayokta action lawkhatlagani haiba pauna ngasi phongnariba pause ayambagi maru oiba paw oina phongli huyelan pawda Nambol sabal laikai ambush tawroktuna AR ge personnel ani hatkre mangana laikanari haina banner headline tawduna phongli paw ase sanalaipak Sanga Express ke edition animak Morning Bell Naharol gi thodang People's Chronicle Tamenglong Times amasung Ganphu Mail dasu tongan ba mawngda headline piduna ahan ba paw oina phongli ek pair ma ke nam campaign chathari da pauna kaithel da mapung pharaba u pambi tare yanthalamle Forest Department na excavator ani phajin khre haina pongna pham pause gi ahan ba headline tawri dam gi gate mari amukta da hangdokpadagi khusem gi chaw thokibani departmental negligence ni tekchak pumba pugadabani haiba MLA Mega Chandra na phangdokhiba wafam sanale pak pause gi ani sub headline tawri malem gi thakta sangai festival pangthokna ba khana khre haiba pawama sangai express Manipuri edition gi ahan bela maida phongli Morning Bell da Jiribam Imphal railway line loisnaba akanba thabak paikhalli haiba pawama ahan bela maida phongli Sanapati da phongba Hills Hornbill Express da Sanapati Zilla da Model Rural Health Research Unit amathambina ba District Frontier Organization singna prastab tawkre haiba pawama ahan be headline tawri Culture amadi economic heritage ngak tuna thamnaba yelhomi nattaba singda lam yonbada laingangna athingba thamkhre haiba paw naharol thodang pawsegi anisub headline tawri Rajesh Thagachari Ganga aroibada maroiba paw Bishnupur jila gi Nambol sabal lekai mapada ngarang khulai paiba singna ambush toropada security force ki mioi ani sikiba mangana sokiba thodok adu maikai kya dagi yaningdaba phongdok narakli thodok tu senaba sing phana ba thiyu magi thabak chathaki Kendra gi information amasung broadcasting mantraloy na office singda lunan bigi chanabi thamnaba pandamda akhanaba campaign 5.0 hogdok lagani amasung Pradhan Mantri Narendra Modi ngasi Gujarat pangthokpa samudra se samriddhi thorumda saru yagani lupa koti lising kunthra mari rongi chakotorangi project sing urep uyung tamgani
ꯄꯥꯎ ꯂꯣꯏꯖꯔꯦ꯫